ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯒꯣꯜ ꯂꯧꯈꯤꯕ ꯒꯣꯜ ꯍꯦꯠ-ꯇ꯭ꯔꯤꯛ ꯐꯪꯂꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯅꯕꯝ ꯔꯤꯁꯤꯀꯥꯟꯇꯅ ꯋꯦꯠ ꯂꯤꯐꯇꯤꯡꯗ ꯁꯤꯜꯚꯔ ꯂꯧꯔꯦ ꯁ꯭ꯇꯦꯠꯇꯅ ꯒꯦꯝꯁ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯚꯦꯟ ꯉꯥꯛꯇꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯝ ꯆꯠꯇꯒꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯒꯦꯝꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯦꯁ ꯃꯅꯤꯄꯨꯔ ꯏꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯏꯁꯩꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯗ ꯑꯗꯒꯤ ꯒꯦꯝꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯔꯛꯂꯕꯁꯨ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯕꯒꯨꯝ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤ ꯃꯁꯤꯃꯛꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤꯅꯁꯨ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯩ ꯆꯥꯛꯂꯤ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯑꯍꯨꯝ ꯊꯣꯛꯅ ꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯎꯗꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃꯈꯛꯁꯨ ꯇꯥꯏ ꯅꯍꯥꯟ ꯁꯤꯖꯦꯄꯤꯒꯤ ꯄ꯭ꯔꯣꯇꯦꯁꯇ ꯁꯦꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨꯗ ꯍꯥꯏꯅ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯛꯀꯤꯃꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯃꯈꯛꯅ ꯊꯝꯂꯛꯄ ꯋꯥꯐꯝꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯃꯤꯁꯂꯤꯗ ꯇꯧꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯨ ꯊꯝꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯥꯏ ꯄꯣꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯕꯥꯏ ꯑꯗꯨꯒ ꯔꯤꯁꯤꯀꯥꯟꯇ ꯑꯗꯨꯗ ꯅꯠꯇꯅ ꯃꯦꯔꯤ ꯀꯣꯝ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯂꯔꯗꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯥꯏ ꯄꯣꯔꯛꯂꯒꯁꯨ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯗꯨꯃꯛ ꯃꯩ ꯆꯥꯛꯂꯒ ꯂꯩꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯕꯗꯧꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯕꯤꯗꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯕꯁꯤꯅ ꯉꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕꯁꯨ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IDPꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯂꯒꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯒꯤꯇꯥꯖꯟ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ North East window yung video may product ng kahit musari, ng sige host video hiya lima mo diol staff ng kahit musari. Hiya am sa tusunin ngay niko, tusunin ngay ni epic state North East India gi manung da epic state amo jaba. No India na su Manipur si sa khangbi ribra na tana khangbi ribra, kai kuna bi ribra na tana kai kuna bi ribra hai bagi atum hangni mo question may am lai bhai tare ko. Then third May dagina third May 2023 ngasi phawda Manipur thoning da ba kushem gilan ko, kushem gilan. Civilian may am hatpa, angang may am hatpa, association may am hatpa, gang rap tawa yung may thaba, mi bu sanga hatpa daw na ko, sanga rin tan tinahayda ko, kakak na hatpa doon ba, state sama din layer ba state, amasibaw ko da baraki honorable prime minister na, sagi minungsi hayda ko, lay thambiri bra na thambiri ko siya am hang malay ba hayda ko, sige marak sisi da ngasi di ikoy apik pa state Manipur se, state Manipur si ikoy ikay kumazali bi hayda ko, ikoy shan mirabai chanu hayda ko, chanu na ikoy games record kamdo na India gi ahan mag goal laure, golden hat-trick pangle na si paper di yaure. Amadana mo chanambam Rishikanta lifting da silver medal laure na si yaure ko. Si honorable prime minister na am tuna adum paper sing makha thangman line dam yaw si prime minister na mirabai chanu buthagar phungdo kre na palli ko sa ko sai area ko na hangjening idna masagi mama papa amana masa pok matanda masagi amitra hai tare ne ko apha masani hai ge haiba adagi phataba masaduna masa oi hai ge haiba adagi apha masa amana masagi posa apha poraga na logi haiba aduga porpangam da masa sinduna masagi intoke haiba phim da aikogi miyeng am haitare ne ko ko miyeng ama adugumba mapi pa sudaba magi miyeng magi type ta Manipur si asi miyam na lauri ba khongi ba Manipur kan bi yung sa habi potu ko same question ni ko sagi Sikkim gi inaugural sa mana set Manipur tha matam da saida lai ba khoi political leader khare na ga mathamoi na jab se si su dum hangya question man ni ko kisu ngani ngai oide na hangya question man ni akun hygienic is in other sense
atop amar na hi onga di Sikkim gi dugumbangsagi brother mana save Manipur ga thabi dai photo madu kaim to gam draw the appreciation sa ma dare ko appreciation sa ma yam phai Manipur da da lepi yam phai kholi ga na madu hai mi sang hai dare ko ana si adu ona tena Manipur da film si ona tena mata si lai se kono hai ko ona tena mata ni lai se duna ona tena ba si kari ha ga to no ona tena ba si khoi kari hai ni tawroi da thabak tu sagi tawhan ba tawdo thabak tu tawr thon da ba ko